ꯂꯧꯃꯤ ꯑꯃꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯥꯏꯗꯅ ꯃꯍꯥꯛꯀꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯊꯥꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯃꯗꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯍꯦꯛꯇꯨꯅ ꯀꯩꯊꯦꯜ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯆꯥꯛꯈꯨꯝꯁꯤꯡꯗ ꯌꯧꯔꯛꯄꯒꯤ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤ ꯑꯉꯛꯄ ꯑꯃꯅꯤ꯫ ꯂꯧꯃꯤ, ꯆꯤꯟꯖꯥꯛ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯃꯔꯤ ꯑꯁꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯅ ꯂꯪꯂꯥ ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯚꯝꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯄꯅ ꯑꯃꯅ ꯑꯃꯗ ꯇꯥꯡꯖꯕꯒꯤ ꯃꯔꯤ ꯑꯁꯤꯗꯁꯨ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯗ ꯁꯥꯕꯒꯤ ꯆꯥꯡ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯄ, ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯏꯁꯤꯡ ꯃꯅꯤꯜꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯁꯥꯕꯒꯤ ꯆꯥꯡ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭ꯔꯤ 35ꯒꯤ ꯃꯊꯛꯇ ꯇꯣꯏꯅ ꯂꯩꯕꯒꯤ ꯔꯤꯄꯣꯔꯠꯁꯤꯡ ꯃꯤꯌꯥꯝꯅ ꯇꯣꯏꯅ ꯊꯦꯡꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤꯅ ꯃꯤꯌꯥꯝꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯍꯟꯗꯕ ꯈꯛ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯑꯁꯤꯗ ꯍꯛꯆꯥꯡ ꯁꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯃꯔꯝꯁꯨ ꯑꯣꯏꯔꯛꯂꯤ꯫ ꯆꯤꯟꯖꯥꯛꯇ ꯄꯣꯠꯌꯥꯟ ꯇꯧꯕꯒꯤ ꯋꯥꯊꯣꯛ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯇꯥꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯇꯉꯥꯏꯐꯗꯕ ꯋꯥꯐꯝꯗꯤ ꯂꯧꯃꯤꯁꯤꯡꯅ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯅꯕ ꯔꯁꯥꯌꯟꯒꯤ ꯑꯣꯏꯕ ꯍꯥꯔ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯕꯥꯔꯠꯅ ꯐꯣꯡꯕ ꯁ꯭ꯇꯦꯠ ꯐꯣꯀꯁ ꯔꯤꯄꯣꯔꯠ 2024-25ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯒ꯭ꯔꯣꯁ ꯀ꯭ꯔꯣꯞ ꯑꯦꯔꯤꯌꯥ ꯑꯁꯤ ꯍꯦꯛꯇꯔ 2.82 ꯑꯣꯏꯈꯤ ꯑꯃꯗꯤ ꯅꯥꯒꯥꯂꯦꯟꯗꯒꯤ ꯑꯣꯏꯅ ꯍꯦꯛꯇꯔ 3.87 ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯐꯔꯇꯤꯂꯥꯏꯖꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯐꯣꯡꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 2018-19ꯗ ꯅꯥꯒꯥꯂꯦꯟꯗ ꯔꯁꯥꯌꯟꯒꯤ ꯍꯥꯔ ꯁꯨꯞꯅꯇꯒꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 190 ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯍꯥꯔ ꯃꯈꯜꯁꯤꯡ ꯑꯁꯤ ꯃꯦꯇ꯭ꯔꯤꯛ ꯇꯟ 12,330 ꯑꯣꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯔ ꯀꯥ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯆꯥꯡꯌꯦꯡ ꯇꯧꯔꯕ ꯃꯇꯨꯡ ꯇꯉꯥꯏꯐꯗꯕ ꯍꯥꯔ ꯈꯛꯇꯃꯛ ꯍꯥꯞꯄꯒꯤ ꯆꯠꯅꯕꯤ ꯑꯁꯤ ꯈꯔ ꯃꯈꯩ ꯋꯥꯠꯄ ꯑꯁꯤꯅꯁꯨ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯍꯥꯏꯕꯗꯤ ꯑꯇꯦꯟꯕ ꯃꯇꯝꯗ ꯑꯀꯟꯕ ꯅꯣꯡ ꯆꯨꯗꯨꯅ ꯂꯩꯍꯥꯎ ꯆꯦꯟꯊꯈꯤꯕ ꯑꯃꯗꯤ ꯁꯥꯕꯒꯤ ꯆꯥꯡ ꯇꯞꯅ ꯇꯞꯅ ꯍꯦꯟꯒꯠꯂꯛꯇꯨꯅ ꯄꯥꯝꯕꯤꯅ ꯆꯨꯞꯁꯤꯟꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯍꯥꯞꯂꯤꯕ ꯍꯥꯔꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯁꯤꯖꯤꯟꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ ꯔꯁꯥꯌꯟ ꯍꯥꯔꯁꯤꯡ ꯑꯁꯤ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯄꯥꯝꯕꯤꯁꯤꯡꯅ ꯆꯨꯞꯁꯤꯟꯕ ꯉꯝꯕ ꯄꯣꯠꯁꯛ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯃꯅꯤꯜ ꯑꯣꯟꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯤ ꯈꯜꯗꯗꯤ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯗꯤ ꯅꯠꯇꯦ, ꯃꯁꯥꯒꯤ ꯅ꯭ꯌꯨꯇꯟ ꯁꯥꯏꯀꯜꯒꯤ ꯈꯣꯡꯆꯠꯇ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅ ꯁꯤꯖꯤꯟꯅꯔꯤꯕ ꯌꯨꯔꯤꯌꯥ ꯑꯁꯤ ꯄꯟꯕ ꯌꯥꯏ꯫ ꯌꯨꯔꯤꯌꯥ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯐꯣꯁꯤꯜ ꯐꯨꯑꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯃꯁꯤꯅ ꯃꯥꯂꯦꯝꯒꯤ ꯑꯏꯪ ꯑꯁꯥꯒꯤ ꯈꯜ ꯀꯥꯏꯍꯟꯗꯨꯅ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒ꯭ꯌꯥꯁꯁꯤꯡ ꯊꯥꯗꯣꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯔꯤꯌꯥ ꯑꯁꯤ ꯍꯤꯡꯀꯨꯞ ꯃꯈꯜ ꯈꯔꯅ ꯑꯦꯃꯣꯅꯤꯌꯥ ꯒ꯭ꯌꯥꯁꯇ ꯑꯣꯟꯊꯣꯛꯇꯨꯅ ꯑꯃꯗꯤ ꯇꯨꯡꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯔꯤꯕ CO2ꯗꯒꯤꯁꯨ ꯁꯔꯨꯛ 3 ꯍꯦꯜꯂꯤꯕ ꯅꯥꯏꯇ꯭ꯔꯁ ꯑꯣꯛꯁꯥꯏꯗ ꯑꯁꯤ ꯊꯥꯗꯣꯛꯏ꯫ ꯑꯃꯔꯣꯝꯗ ꯃꯇꯝ ꯆꯥꯗꯅ ꯑꯀꯟꯕ ꯅꯣꯡ ꯆꯨꯔꯛꯄ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯤꯅ ꯊꯝꯗꯕ ꯍꯥꯔꯁꯤꯡ ꯑꯁꯤ ꯆꯦꯟꯊꯈꯤ ꯑꯃꯗꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯗ ꯇꯤꯟꯈꯤꯗꯨꯅ ꯑꯜꯒꯤ ꯍꯥꯏꯔꯤꯕ ꯄꯥꯝꯕꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯧꯖꯤꯟꯕꯒꯤ ꯊꯧꯑꯣꯡ ꯌꯨꯇ꯭ꯔꯣꯐꯤꯀꯦꯁꯟ ꯑꯁꯤ ꯊꯣꯛꯏ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯁꯥꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗ ꯃꯇꯦꯡ ꯑꯣꯏꯔꯤꯕ ꯃꯤꯊꯦꯟ ꯒ꯭ꯌꯥꯁ ꯑꯁꯤꯁꯨ ꯄꯨꯊꯣꯛꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯣꯠꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ HOD ꯑꯣꯏꯅ ꯊꯧꯄꯨꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯀꯥꯅꯟꯕꯂꯥ ꯁꯔꯥꯡꯊꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯅꯔꯤꯕ ꯊꯝꯆꯦꯠ, ꯊꯝꯕꯧ, ꯍꯩꯀꯛ, ꯉꯥ, ꯊꯔꯣꯏ, ꯆꯥꯕ ꯌꯥꯕ ꯄꯥꯝꯕꯤꯁꯤꯡ ꯏꯁꯤꯡꯗ ꯍꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯁꯨ ꯍꯦꯚꯤ ꯃꯦꯇꯜꯁꯤꯡꯒꯤ ꯑꯃꯗꯤ ꯇꯤꯜꯍꯥꯠ ꯍꯤꯗꯥꯛꯀꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯎꯁꯜꯂꯛꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯆꯥꯕꯗ ꯃꯁꯤꯒꯤ ꯇꯣꯛꯁꯤꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯨꯝ ꯇꯨꯡꯁꯤꯜꯂꯛꯏ꯫ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯕꯥꯏꯑꯣ ꯑꯦꯀꯨꯃꯨꯂꯦꯁꯟ ꯍꯥꯏꯅ ꯀꯧꯔꯤ꯫ ꯁꯤꯗ ꯅꯠꯇꯅ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯃꯔꯝ ꯑꯃꯗꯤ ꯕꯥꯏꯑꯣ ꯃꯦꯒꯅꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯐꯠꯇ꯭ꯔꯕ ꯇꯣꯛꯁꯤꯟ ꯑꯣꯏꯔꯕ ꯀꯝꯄꯥꯎꯟꯁꯤꯡ ꯆꯥꯔꯤꯕ ꯉꯥ ꯃꯆꯥ ꯑꯃꯗꯨꯅ ꯁꯨꯝ ꯆꯥꯔꯛꯄꯗꯨꯅ ꯉꯥ ꯑꯆꯧꯕ ꯑꯃꯅ ꯆꯥꯕꯗꯣ ꯃꯥꯒꯤ ꯑꯃꯥꯎꯟꯠꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯔꯣꯏꯕ ꯆꯥꯔꯤꯕ ꯃꯤꯑꯣꯏꯕ ꯑꯁꯤꯗꯗꯤ ꯕꯥꯏꯑꯣꯃꯦꯒꯅꯤꯐꯤꯀꯦꯁꯟꯒꯤ ꯆꯥꯡ ꯑꯁꯤ ꯑꯁꯨꯛ ꯃꯇꯤꯛ ꯋꯥꯡꯏ꯫ ꯃꯤꯌꯥꯝꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯇ ꯍꯨꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯁꯃꯁ꯭ꯌꯥ ꯑꯁꯤ ꯊꯤꯡꯅꯕ ꯄꯥꯝꯕꯩ ꯂꯩꯇꯕꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯔꯁꯥꯌꯟ ꯍꯥꯔ ꯌꯥꯎꯗꯅ ꯃꯍꯧꯁꯥꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯁꯣꯛꯍꯜꯂꯣꯏꯗꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯄꯥꯝꯕꯩ ꯊꯤꯖꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ꯫ ꯂꯧꯃꯤꯁꯤꯡꯅ ꯋꯥꯈꯜꯅ ꯁꯥꯕ ꯍꯥꯔꯒꯤ ꯆꯥꯡ ꯍꯥꯞꯄꯒꯤ ꯃꯍꯨꯠꯇ ꯃꯅꯥꯛ ꯅꯛꯄ ꯀ꯭ꯔꯤꯁꯤ ꯕꯤꯒ꯭ꯌꯥꯟ ꯀꯦꯟꯗ꯭ꯔꯁꯤꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯤꯅ ꯂꯩꯕꯥꯛꯀꯤ ꯆꯥꯡꯌꯦꯡ ꯇꯧꯗꯨꯅ ꯇꯉꯥꯏꯐꯗꯕ ꯍꯥꯔ ꯈꯛꯇꯃꯛ ꯍꯥꯞꯄ ꯑꯣꯔꯒꯥꯅꯤꯛ ꯕꯥꯏꯑꯣ ꯐꯔꯇꯤꯂꯥꯏꯖꯔ
फर्टिलाइजर हाइबदी युमदा सेमजबा कंपोस्ट अमदी संथीना चिंबा हार मखलसिंग सिजिनबा अमदी हौरिबा पांबिसिंग लेबाक खोइबदा यावसिंदुना ग्रीन मैन्योर ओंथोपगी पांबिसिंग असिदा मिटेंग चंगबगी मतम ओइरी मरमसिंग असिना लमदम अमगी चिंजाक असिबु चाननबा मरुप मपांग अमदी इमुंग मनुंग पुन्ना फमिनबा मतमदा मियोइबगी थौसिलगा अकोइबगी खलगा कयाम चाउना मरी लेनै हाइबा अदु खंतबा चुमगनी हौजिकसु थेंद्री इसा इसाना पिकलबसु पिकना अफबा खोंथांग अमममतंग थांगलबा कांदा एखोइगी अकोइबदा लैरिबा पातुरेल असि कनबा अमदी चिंजाकता मिपाल तांगदबा हाइबा अदु सोइदना ओइरकनी।